Online Manipur YouTube channel swing bir ba mayam pung nangpo am kahna taram noksari han badam namru iba pawa ma bade thamjage kuki lamhenba kharna meitei gi dukansing phakairaga pochei huranbada state amasung central force ke personnelsingna chagou yenglaga leikhi warepam SOBHA kuki lamhenba singna surasanpur town da leiba meitei gi dukansing gi thong phakairaga pochei sing huranbada miyam gi punsi amade lanthum ngakpi senbigani haina leiriba state amasung central force singna karimata haidna chagou yengduna leikhiba adu yamna nungaite haina surasanpur district ngathal meitei LEIKHI warepam SOBHA na phungdoragli mahakna hai haukiba me ahum na surasanpur da Kukisingna rally chaturaga torbung bangla amadi kangbai da leiba meitei gi yum dukansing thugaiduna mai thaki mafam adu da tamthirba thodoksing thokhalamlaba matung surasanpur da amuk halaklaga meitei gi yum sing thugaiduna mai thaba haurakibani makhoi gi thawong adu dagi surasanpur town gi makharom da supna tagi kilometer amorom da satlaga leiba ngathal meitei LEIKHI gi khunja singsu Kiduna lanjenaki ahak sulaikai asida piklingai dagi KG 2 tambadagi hauna leirakibani ahak isanupa ama isanupi ahum lai isanupa mayum makai pale isanupi anisu mayum pale maram asina aigi loinabiga isanupi amaga ikhoi ahum leipani ahak Christian missionary ama oina lausing ui amasung mystery amasu oi sujanom jaduna chahi amada chanaba phau phaudi lempa na happy ikhoi yum thadoktuna selakhiba matam aduda yumda phawbot marfu urom leihukibani lau uba amasung mystery oibagi mathakta sanlaba achoba ani nganu yangkhai yen kuntra Honda Activa ama Bolero pickup van ama ATM gi card bank gi passbook na singbo loine leihukibani ATM gi card ti pin code irambani na kuki lamhenba sing ayawba sel sing lauthokibadagi aigi mobile phone da message lakhi ai hakki leijabal lanthum asi chawrakna rupa lakh kun mari rom gi oigani haiki me ahum ki numidang adu thangnaba khulda ichanupi ga aiga loinabiga aikhoi ahum sensinduna ahing lekhi aikhoina yum thadoktuna chelakpada pandhadna numidang pung tarek lom tarakpa adwaida aigi yum mai thadokhi adubu mai thadringai gi mamangda imungda leiba potchai sing loina huranki ahanbada gari hana mai tharaga yumna kona thakibani ahak kuki lon phajana khangi maram asina aikhoina thangnaba khulda sangsillaga leirabasu irap lapna dabani na potchai huranki ba masung gari mai thakiba kuki sing aduna ngangna saknaba sing loina khangki makhoi gi maraktagi miyoi kharna di aigi yum adu mai thaning de haiki adubu thomjil lakhiba miyam adu gi marakta miyoi kharna ya dabadagi mai thakibani ahing duma yamna wana khangnaba matung nongalaga mitei khara yamna taba khumujamba mitei LEIKHI da satnaba thorang tawki kilometer amarom lapna badina matau karamna kuki leiba mafam sing phawraga chatkadabano khallubada awabu oiki adubu hingnana ba chatabadi yadabani na ichanupi amasung aigi loinabibu kuki nupina setpa khongrau asonba sing seralaga mi yamna chatnadraba ariba lambida phawraga chatki ayuk pung tari lom tarakpada khumujamba mitei LEIKHI da thungki aduga mafam aduda tasinna duna leiramba mitei singi manungdagi nupi angang amasung halsingbu khandoktuna hana kokta phawba thindokhi central force na mitei sing hondokpa ubadagi Kukisingna lambi mayamda mai thaduna athingba pirakhi loinana imphal da lehoba Kukising hana puraklaba matungda surasanpur da leiba mitei sing pukhiba yagani haibu wafam phabu phungdorki adubu central force ki personnel singna mathang hondorakpadagi ahakna tonglibu gari aduna ikon konba gari oiki adubu gari adu thaudorakpada surasanpur police station yaudringai ki marakta Kukisingna thingduna sathankide mafam aduda leiramba police amsung central force singi mabangda phimu setpa Kukisingna mitei gi dukansing khalaga thongsing phakairaga pochei sing huranba loine uki adu police amsung central force singna karimata athingba pidana yengduna leikhi thawong adumakti thammoi sokna nungai khide ikhoina tongliba gari adugi mamangda kuki nupa nupi mayamna yumsilaktuna athingba piraklaba suma maithangda surasanpur gi IB de leiba kuntraga taruk suba Assam Rifles amasung ani suba IRB personnel sing leiba mafam adu phawba yamna wana lakhi Assam Rifles ki gari sing da holakhiba ikoi mitei singbu AR gi gate mamang da khamlaga phimu setpa kuki nupa sing na sek tawraga ikoi da yawba mobile phone amadi atai polam sing loina lahokhi makhoina lahobada money bag su lawi adubu sel dil laukhide adum oinamak khujil kaknaba nen katar phawba munduna lahokhi hairi Kukisingna mitei singbo mathang check tawduna polam sing asi lawrobasu Assam Rifles na kari su haide yengduna adum laikhi kuki nupa singna mitei nupi sing da check torakpada khatnarakpa yai haina makhoi gi marol da ngang narakpadagi phimu setpi kuki nupi sing yawselaktuna check tawki AR gi kem adusu ani suba ARB gi post ka thangna leibana fencing khade nungai maraktuda carpet ama tharga ikhoi mayam leiminaki kem adugi nakal ani duna kuki khul sing lei hairi aikhoi mayam gi sana thangna badi AR na phajana thawrang tawki adubu chak hamna bu pukham leitabadagi unawana plastic khaun chingbada haplaga chaki sak sabal loiraga plastic sing
adu amuk hanna sijinnanaba kantholaga magi furit khawda hapsinnai nong churakpa matamdadi thufam laitaduna AR gi sangsing adugi berenda da mayam krik inna leikhi kem aduda me mari dagi nipan phawba leirakibagi manungda khong amuk khaktamak hamki tumba chaba mafam marang khangdabana yamna wana leikhi Assam Rifles amasung IRB da yauramba Meitei macha kharna di ahal oiraba singda pirol pirakpa yaukhi security personnel singi khongup leirakpada yomlakpa plastic sing lauraga sak ensang haptuna charaki IRB post adugi commander su paite macha oiramki ahanbada IRB gi personnel sing fall in tauba amadi wari batai sanabada Meitei londa ngangnarambani adubu khanghaudana makhoi gi maronda oina ngangnaraki aduga IRB post aduda laiba Meitei macha sing phawba nungmai paihan kide fibam sing adudagi mafam aduda laiba nungairakaduna me nipan ki numidangda ikoi AR gi gari thoraki maduda Meitei macha IRB gi personnel kharsu yauraki aikoina hojik pamliba se athuba matamda laingakna yasinaba ma puraktuna aikoibu mahausa gi punsida hanjin handuna ingna singna laiba yanaba sinbiyu hairaki aduga mathangi update na matam kaktaba economic blockade ki mahi phangba hure leingoi chinglakpa truck khara thugaikre truck khar gi so munkhre gari chama yankhai lom panduna laikre Manipuri lengang internet mobile data service tingjilakpa bu Senapati district ki oina pung kunmari gi manungda lauthokadabani haibagi matam pikraba phawbada lengang na tingbasi lauthoraktre haiduna Senapati district students association SDS ena ngarang numdang weram pung turuk tarakpadagi NIS2 Imphal Dimapur lambida satharakip matam kaktaba economic blockade ki mahi phangba hore khongjung asi saugatpasing Imphal tamna laingoi singlakiba truck traga mathoi mayangkhong area da nungna thajinduna thugaikre tawdoksing asigi matangda Senapati police na phungdorakpada ngasi numidang weram phawda highway asigi paringda leiba henbung da pochei purakpa truck nipan Tikhulen da mari karong da truck kuntra amasung lairau area da na truck chamaga nipan punna pochei purakpa gari chama yankhairom Senapati district lanthok tuna lakpa ngamdana panduna leire hairi khongjung sogatpasina nungna thajinduna gari sing thugairakpagi matangda truck driver amana phongdorakpada gari 13 gidi windshield yauna glassing phumtoi toire aduga gari kharigina blockade leiri haiduna khamduna leiringaida sosing namduna mullaga laukre maram asina athubu matamda khongjung asi laingakna santaina puraktuna mahausa gum highway asida gari chathok chasin tawbada apanba pidanaba thabak sing lokhat piyo hairi Panbayabadi Chandan District Headquarter Labour Naga Students Union Chandan NSU gi President SK Joseph na thorakiba serun amadasu internet services hojiki matamda miyam gi tangai fadana chongbo pambai am oire hairaduna miyam thuidok hendokna mahiro sing amasung competitive examination sing da saruk yagadaba mahiro sing da internet mobile data service phangandabana khamthengna kudongcha daba mayokna halle hairi maramasni union asigi maikai dagi su Chandan District ta khudak ta mobile data internet service ki kudongcha ba muk hanna phangangadabani karigum kudongcha pasi phangandrobadi hojik mayokna riba phibam asi hena Sathialak nabagi pm lakpai haina su phongdokrabani amaromda Senapati da headquarter oiriba Naga People's Organization NPO gi president Solomon Ero general secretary Jona Kemauna punna kuyek piduna Senapati district students association daga CP ki baseron amada SDS na sangsilakliba matam kaktaba economic blockade ki khongjung asi kudaktagi handukadabani haina kangan khre Serolasina phongdokpagi matung ina ngasi pung taraga mathoi makairom tarakpada NPO gi president gi chamber da NPO gi executive sing tribe hoho amasung tribe ki mihut sing gi oiba bunba mifam ama pangtokre mifam aduna indefinite economic blockade asigi matang da kupna khanarba matung da asigumba makhal gi economic blockade ki khongjung yauna lup amatana apex body oiriba NPO gi ayaba yauduna khongjung amata sangsilakpa yaroi haibagi warep laure haiki amarom da Esna highway asida ngarang dagi hauraduna sangsilakiba matam kaktaba economic blockade ki khongjung asi June 19 2011 da NPO na laukiba standing resolution number 8 ki mayuktani haina su phongdoki adum oina mak ngasi Imphal gi tamakta jiri bamdaki tongan ba pot chasing puba truck cham yang khairum sangsin khre hairi gari sing asigi manungda FCI gi seng puba truck ni fuga taret hidak langthak puba ama oxygen puba ama har purakpa tarag ni thoi yauni hairi aduga mathangi update asna turenda lupkhre loitang khulen Sandongdagi hawam somrendro sahi kunmari kobo mioi amanga sinumiriungba adwaida sekmai turen pochangbam khulen mapa adwaida lupkhre miyamna mahak yaksang phangnana banungdang phawba tiki hairi aduga mathangi update asna NPP Khurai block ki office ta sakhang dabasing nongmai kapsilam nai party na condemn tawkhre
इम्फाल ईस्ट डिस्ट्रिक्ट की पोरमपाट पुलिस स्टेशन कुरबा खुराई कोनसम लेकाइद लेबा नेशनल पीपल्स पार्टी NPP खुराई ब्लॉक की ऑफिस मसक खंगदब मियोइसिंगना हौखिबा हिंगदा नोंमै कापसिनदुना अटैक तौरमले थौदोक अदो हौखिबा नोंयाई मतुंग पुंग अमगा मिनिट कुनलोम ताबा अद्वाइदा मरुति जिप्सी तोंगदुना लाकपा मियोइ खरना खुराई कोनसम लेकाइद लेबा NPP खुराई ब्लॉक की ऑफिस नोंमै कापसिलंबनी थौदोक असगी मतांगदा मरी लेनबा पुलिस तसु वकतख्रे हाइरि उरिपोक नौरम थोंगदा लेबा NPP मणिपुर की हेड ऑफिस पांथोकिबा पाउगी मिफम अमदा थवोंग अदुबु अकनबा मोंगदा कंडेम तौरदुना NPP की नेशनल वाइस प्रेसिडेंट वाइदा जोई कुमार ना हाई पार्टी अमगी ऑफिस दा सखंगदबसिंग नोंमै कापसिलंबगी थवोंग असी अकनबा मोंगदा कंडेम तवी कनाना करीगिदमक्ता कापसिलंलिबनो हाइबदु मियाम खंगना सेंगदोकबिरउ ngasi fawada party asiga amadi party ki lusingba singa lal hulup amata ka nungai nakhidaba leite karigmu party asina soiba aranba tawramba leirbasu phajana hainaraga semdukpagi kudongchaba pihanningi maduna tana kanagum mioi kharna mai ka basinjak sasilaga asigumba lamhen tu henbagi thongcha tharakpu oiramlabadi party ista lale haina sengdorakadabani manipur da hojik thokliba tamthirba irang marak asida asigumba miyam da ki khangpibagi thongcha tharakliba si khwaidagi leibak thiba mani thong asimak aikoi मसेल ओनसिन नरगा लोइसिननासी हाई रिब्रा स्टेटस द लो लेइतबगी मोंगद तौनिंगबद तौरिबा असि मरि लेनबसिंग नाकन मिरेंग संगदुना थौदोक असिदा सेनरिबा खुदिंगमक सेराक पिगदबनी पार्टी असना सु थवोंग असि तुमिनना खक लेसिलोय खुत्ता खुलाई पाइरगा चथरकपा थवोंग ओइबना केस असि CBI नत्रगना NIA ना पाइबिनबा हाई जगनी हाइकी मागना मखा तारदुना हाई स्टेट असिदा थोकलिबा इरांग असि कुइसिलकपना मरम ओइरक लमदम असगी मियामना साउनिंगबदगी नत्रगा पेनदबगी पार्टी सिंग दा मखोइना तौहन्निंगलिबसिंग पौताक ओइना पीबसु यावी असिगुम्बा मियोइ कंगरुप असिनादि नोंमै कापसिलंबगी थवोंग असि चथरमगनी हाइबा थाजते अदुबु चथरमलिबा थवोंग असिदि मणिपुरी अपुनबगी सक्तम थुगाइबा पाम्बा अमसुंग कुकीना तालिबा सेपरेट एडमिनिस्ट्रेशन दा सौगतपा कंगुनी हाइना लौगनी NPP सु हनकी इरांग असिदा मतौ करमना इंगतपा पुरकदबगे अमदि तंगदु लैता पुरकनबा होटनबदा अचौबा थौदांग लौरिबनी अदुबु चथरलिबा थवोंग असि पुक्सेल सेंगदबा मियोइ खरना इनसिलगा तौहलकप्रा हाइबगी चिंगनबा लई मखाताना सिगुम्बा थौदोक थोकनदनबा मिडिंग चंगबियो हाइनसु मखाताकी वीडियो सिंग बिबकदमक्ता मैम पुंगनंगपु अमुका नथागचरी अनौब अपडेट किदमक्ता ऑनलाइन मणिपुर YouTube चैनल असि उनसिबिदना सब्सक्राइब तोबिरमु थैंक यू